Hello mayam ngasigi vlog sidi hawai sangbi gi vlog oina tawre hawai sangbi de haujare haidi gi hawai sangbi se chauna palle ba ko mayam aina chauraga mu pala kanda mu mayam da utcharakk adugi aina mayam da share tawjabani ado khara pangkhatpa hawgatle ba ko ado aina marum su change aduna hekto bani abane ndo mase aidi koi thi ningai kai da pan ba nang kuna ga chinde yam changaga yam palle ba aduna thire akuna da su ma pan na leiramme ai manung da makha da changaga ne kha changaga ne mayam jamwana tauna jabra marak sidane makha da changaga du he nya ba ko du yeng si mayam ani khakti phangjare duga dei su yeng si mayam kadom da pali ba ani khakti hegle hajiki mafam do dagi aduga saisidi nongna pal manina ne jamna di pandre ba ko amakhak sule katang marum changba wali asigam sulei re hekpa yadra khangde ne marum changma kitang wali mapan sagalai mayam ta ado nongna ban manina ne ahambagi hekpani aba ko mayam marum changba amani jamna budi henjana pandre aba ko mapan sa khani matungda di mase dum phajana palakkani aina khalli hojik dum panghat pata ngai re aba aduga mayam macha pali singe thambiram mage sidi kaigina di khara marum amuk sinam step ama oina hekna bai ko marum khara phajana changaga marum changradi hawtabni ko no marum khatang phajana changhalaga oina hege sigi se ado hojiki chara amadi oirani ko dum yang thak chabagi ama khati lire hektok pi hawtana ligra sima maru lobagi thamba yarani sidi aduga mayam aina somda mu amuk changai sina sonda su pale na mayam da uchage tawbani sondai sina bu sondagi mari laga pan gi bara khangde ko pan le rame aduga simu hektore gise hinjang da dum mayan da ka happa yarni khara dum phange charam haigadra kaino asini mayam yumda thaba ise ko wakhal kisi nungai aba ko soan ka heklak pose aduga mayam asina mung second step ki video idoni mamangi step ta mapan sana le hoba sing do hojik loina pan gatle mayam phaja na tawna ado jamna jom thana pan base mayam khu phaja mani ado manung da su amani pali ado manung da di jam henjana jamna di pan de ko mapan thang base kan henli jamna pan base ko ado mayam jengsi mayam mathang aduga mayam sigi magai son sai thangbasina ne mana sing loi tin jana ne tawsiraba se mana se ga tin jari da ke anaba pai da khangde ko son sai che pan ba wali hawai su pan di ma pan su jam sa de ba pali su kara khogi sungang mangang tawra pan ba do dumai oya ba ko yengu sigi makhong sima ne loina ni se phajana pandre sima phatre aba ko duga songi makhong thangbasina phajana pali mana su phajari suroba mayam pan su mana sai chin son sai thangbasina phajana palle ado mayam video se ti jam phajana bu de sengba real na heli phajana jom thangai pan base ado mayam da su dum chaning bai ina dum mate ka video hapchar pani do matang se loisin jage mayam bye bye